Manipur da English sing ani kun humdoi gi me ahum da thoklakhiba irang manung da nongmai sizinabagi chang wangkhalakliba asida yumfam oiraga tampaki mafam kharada Afspa thamlakpa yabagi mami leire haina pawgi likhun amana haire Manipur da Armed Forces Special Powers Act Afspa chatnabagi matam lakliba September 13 da loirakpaga loinana center amadi state laingakna ek asi thambagi mafam sing nauhongnana khangangadawre panba yabadi chingi district sing da leiriba Afspa ase tamfaki mafam kayada security gi fivam fagalakpana maram oiraga kumja English sigani kunithoi dagi police station tara mangana konba mafam singdagi lauthokpa laikhrabane adubu English singani kulhumdoi gi me ahum dagi thoklakhiba irang asina maram oiraga tampaki mafam singda thokaningda bathodok thokpa hengatlakpana ek asi nauna thamjilakadra haibagi mi paiba leire center na Afspa amukhanna thamninglabasu police na haukiba tha tara tarug asida khutlai amadi miyoi kaya fagat pangamkhiba asina apanba oigadawri adubu Afspa thamba thamdabagi warep ase center amadi state anigi marakta kupna khanaragani haire